ꯌꯥꯎꯁꯪꯅꯦ ꯇꯧꯏꯁꯤꯕꯨ ꯃꯤ ꯑꯝꯇ ꯆꯠꯇꯦꯕ ꯌꯥꯎꯁꯪ ꯌꯥꯝ ꯃꯥꯟꯖꯗꯤꯌꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯉꯁꯥꯏꯗꯩ ꯃꯤ ꯑꯝꯇ ꯆꯠꯇꯦ ꯍꯥꯏꯕ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯌꯥꯎꯁꯪꯅꯦꯅ 이찬 ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ 3:30 ꯇꯥꯔꯦ ꯅꯪꯒꯗ꯭ꯔꯣ ꯇꯧꯏꯁꯤꯕꯣ ꯑꯩꯈꯣꯏꯅ ꯇꯧꯏꯁꯦ ꯇꯧꯔꯤꯕ ꯁꯦꯜꯁꯤꯒ ꯊꯥꯕꯜ ꯆꯣꯡꯕꯕꯨ ꯐꯪꯒꯤꯗ꯭ꯔꯣ ꯑꯩꯈꯣꯏꯕꯣ ꯁꯤꯗꯩꯁꯤꯗ ꯀꯣꯟꯅꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯔ ꯐꯨꯒꯠꯄꯗꯣ ꯇꯥꯔꯦꯗꯅ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯐꯨꯒꯠꯂꯅꯤꯌꯦ ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯈꯥꯝꯃꯣ ꯌꯥꯎꯁꯪꯒꯤ ꯁꯦꯜ ꯈꯔ ꯍꯥꯞꯄꯝꯃꯣ ꯁꯦꯜ ꯑꯝꯇ ꯌꯥꯎꯗꯦꯃꯤ ꯁꯦꯜ ꯌꯥꯎꯗꯕꯒ ꯌꯥꯔꯣꯏꯗ ꯑꯁꯦꯡꯕꯒꯤ ꯁꯦꯜ ꯌꯥꯎꯔꯛꯇꯕꯅꯤꯃꯤ ꯈꯗ꯭ꯔꯛ ꯇꯧꯔꯅꯣ ꯄꯥꯈꯪꯅꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯁꯦꯜ ꯌꯥꯎꯗꯦ ꯀꯥꯏꯅ ꯃꯤ ꯁꯦꯜ ꯌꯥꯎꯔꯛꯇꯕꯕꯨ ꯀꯩꯅꯣ ꯌꯥꯔꯣꯏ ꯊꯥꯕꯜꯒꯤ ꯁꯦꯜ ꯈꯔ ꯍꯥꯞꯄꯝꯃꯣ ꯌꯥꯎꯗꯦꯃꯤ ꯃꯤ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅꯦ ꯍꯥꯏꯕ ꯁꯦꯜ ꯈꯔ ꯍꯥꯞꯄꯝꯃꯣ ꯃꯤ ꯊꯥꯕꯜꯒ ꯂꯣꯏ ꯀꯥꯏꯕ ꯇꯥꯔꯦꯕ ꯑꯌꯥꯎꯕ ꯈꯔ ꯍꯥꯞꯄꯝꯃꯣ ꯑꯌꯥꯎꯕ ꯍꯥꯏꯁꯦ ꯂꯨꯄꯥ 10ꯗꯤ ꯌꯥꯎꯔꯤ ꯂꯨꯄꯥ 10ꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯂꯨꯄꯥ 10ꯁꯤꯅ ꯌꯥꯔꯣꯏꯌꯦ ꯀꯥꯏꯗꯒꯤ ꯂꯨꯄꯥ 10ꯅꯣ ꯅꯪꯕꯨ ꯄꯥꯈꯪ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯁꯠ ꯄꯤꯔꯝꯃꯣ ꯌꯨꯝꯗꯒꯤ ꯏꯃꯥꯅ ꯄꯤꯔꯛꯇꯦ ꯍꯥꯏꯕ ꯁꯤꯕꯨ ꯄꯥꯈꯪꯅꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯄꯤꯔꯛꯑꯣ ꯀꯩꯅꯣ ꯁꯠ ꯍꯥꯞꯄꯝꯃꯣ ꯄꯩꯁꯥ ꯌꯥꯎꯗꯦ ꯍꯥꯏꯕꯅꯦ ꯑꯌꯥꯎꯕ ꯈꯔ ꯄꯤꯔꯝꯃꯣ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯒꯥꯔꯤ ꯁꯣꯁꯦ ꯃꯨꯜꯂꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯄꯤꯔꯝꯒꯦ ꯍꯥꯏꯕ꯭ꯔꯣ ꯉꯁꯥꯏꯒꯤ ꯂꯨꯄꯥ 10ꯗꯪꯅꯤ ꯌꯥꯎꯔꯤꯁꯦ ꯌꯥꯔꯣꯏ ꯂꯨꯄꯥ 10ꯗꯨꯅꯗꯤ 10 ꯌꯥꯔꯣꯏ ꯁꯤ ꯂꯨꯄꯥ 10 ꯁꯤꯈꯥ ꯄꯥꯈꯪꯅꯕꯨ ꯂꯨꯄꯥ 10 ꯈꯛ ꯄꯥꯏꯔ ꯆꯠꯅꯕ꯭ꯔꯣ ꯁꯤꯗꯅ ꯌꯥꯎꯗ꯭ꯔꯦꯃꯤ ꯌꯥꯎꯁꯪꯅꯤ ꯈꯪꯗ꯭ꯔꯣꯅ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯄꯥꯈꯪꯅꯦ ꯍꯥꯏꯔꯒ ꯌꯥꯎꯁꯪꯅꯤ ꯁꯦ ꯈꯪꯗꯕ꯭ꯔꯥꯕ ꯁꯤ ꯄꯥꯏꯁꯜꯂꯣꯕ ꯁꯤꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯕꯝꯗ ꯆꯨꯡꯒꯝ ꯆꯥꯎꯕ ꯂꯣꯏꯔꯦ ꯁꯤꯕꯨ ꯄꯥꯈꯪꯅꯤ ꯌꯥꯝ ꯂꯤꯛꯑꯦ ꯏꯆꯦ ꯈꯤꯇ ꯂꯥꯛꯆꯒꯦꯕ ꯆꯠꯂꯣ ꯅꯨꯄꯥꯅ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯀꯅꯨꯀꯣ ꯌꯥꯝ ꯂꯤꯛꯑꯦ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯅꯨꯄꯥꯅꯤ ꯀꯥꯏꯅꯒ Hush! Ada, babi hoy lere. Alere. Oi, babi se karam tebe aroy ko. Ai ton te ni ko. Aduga ican di aigi ni ko. Mane. Ado, are amuduna nabani gi. Yai. Tubo, abi piro. Pero angun su pura angun. Thuro ne nangbo, taining mana khangam tre ne. Lainnya. Ito.
우도 꿀이 있다. 너무 딱 띠퍼절래미다. ꯑꯁꯦꯡꯕ 마사 띠퍼래미. 티 노래만이. 나사 띠 나래미. 이따와도 아이 너한테 그놈 하게 떠보니다. ꯌꯥꯔꯦ ꯅꯪ ꯇꯝꯗꯣꯏ ꯄꯥꯎꯗꯣ ꯑꯩ ꯈꯪꯉꯦ ꯇꯣꯝꯄꯣꯛꯀ ꯅꯕꯥꯏꯅꯤ ꯌꯥꯅꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ 에, 넌데 그말 칸기버 두디. ꯑꯩꯅꯅꯦ ꯏꯝꯐꯥꯜꯗꯅꯦ ꯋꯥꯛꯁꯣꯞ ꯌꯥꯎꯖꯔꯁꯨꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯇꯧꯕ ꯊꯕꯛꯄꯨ ꯑꯩ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ 아스, 아이나 따오도 이따오 낭 보디두가 아얌시나 꼬라랑 칼레 뻔 따이다 아이디에. ꯌꯥꯔꯦ ꯑꯗꯨ ꯋꯥꯗꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯗꯣ ꯇꯣꯝꯄꯣꯛꯀ ꯅꯕꯥꯏꯅꯤ ꯀꯃꯥꯏꯅ ꯇꯧꯔ ꯇꯤꯟꯅꯈꯤꯕꯅꯣ ꯑꯗꯨ ꯑꯩ ꯈꯪꯕ ꯄꯥꯝꯃꯦ 이따오, 낭주 레이티. 아이 타와이 깜 누아이티 칸브라. ꯀꯗꯥꯏꯗꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯣꯗꯣ ꯑꯗꯨ ꯑꯩꯅ ꯅꯉꯣꯟꯗ ꯇꯣꯝꯄꯣꯛꯀ ꯇꯤꯟꯅꯧ ꯍꯥꯏꯕ꯭ꯔꯥ 이따오, 아이나 띠나링 띠나면 띠미 낭보. ꯑꯗꯨ ꯐꯔꯦ ꯇꯣꯝꯄꯣꯛꯀ ꯅꯕꯥꯏꯅꯤ ꯇꯤꯟꯅꯈꯤꯕꯩꯗꯣ ꯑꯗꯨ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯂꯤꯌꯣ 파레스 이따오, 아이 파사나 마무 따나. 갸안 따나 이따오도 리레게세. 까이노 아이부 시대 뽀리시보. ꯃꯥꯅ ꯇꯧꯏꯁꯤꯕꯨ ꯀꯩꯅꯣ ꯄꯉꯥꯡꯗ ꯉꯥꯡꯉꯦꯃꯤ 딸레 삭다 승지가 뭐 푸나뜨나네. ꯑꯁ ꯅꯣꯏꯒꯤꯁꯦ ꯐꯨꯅꯔ ꯂꯥꯛꯑꯣꯅ ꯀꯧꯕ ꯅꯠꯇꯦꯕ ꯐꯔꯦꯁꯦ ꯇꯣꯝꯄꯣꯛ ꯃꯇꯨꯡ ꯃꯅꯥꯎ ꯈꯟꯅꯔꯅꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯀꯗꯕꯅꯤ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯇꯤꯟꯅꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯀꯅꯨ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯠꯅꯔꯗꯤꯅꯦ ꯂꯩꯀꯥꯏꯁꯤꯗ ꯅꯣꯏꯒ ꯇꯤꯟꯅꯕ 이까이ꯖꯩ 오 파레세 너희가네 강노리다보 어디네 아코이네 딘나자라게 디너기들아네 거이보. ꯑꯗꯨꯗꯤ ꯈꯨꯠ ꯁꯣꯛꯅꯔꯣ 속절로, 속절로. ꯁꯨꯝ ꯇꯧꯗꯅ ꯂꯩꯌꯦ 소원이. ꯑꯣ ꯕꯕꯤꯒ ꯇꯣꯝꯕꯤꯒꯅ ꯅꯪꯁꯦ ꯆꯤꯡ ꯃꯊꯛꯇ ꯄꯨꯈꯠꯂꯒ ꯅꯝꯐꯨꯗ ꯇꯤꯟꯅꯍꯜꯂꯤꯅꯤꯅꯦ 아우 마네미. 나푸 하푸다 바이버스 떨어가 똥뿌가 띠나한베 와네미. ꯇꯧꯅꯤꯌꯦ ꯅꯨꯄꯤꯁꯤꯡꯗꯣ ꯍꯤꯡꯆꯥꯕꯤ ꯉꯥꯛꯇꯅꯦꯕ ꯅꯪꯅ ꯈꯔ ꯆꯝꯖꯕꯗꯨꯗꯅꯦ ꯃꯣꯏꯅꯅꯦ ꯅꯝꯐꯨ ꯍꯥꯐꯨ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯦꯕ 이따오, 아두도 나띠미 낭보. 임판데기네 누피니 라야버거. 아두도 아이나네. 꼬이게 떠오자라가네 칸브라. 똥뽀가 똥bun가 장전라가 로이 투가이버 와니 이따오. ꯑꯣ ꯑꯗꯨꯗꯤ ꯀꯩꯒꯤ ꯇꯣꯝꯄꯣꯛꯀ ꯅꯪꯒ ꯇꯤꯟꯅꯔꯦ ꯍꯥꯏꯗꯥꯏꯅꯦ 아이주 캉데 이따오. 낭디 바비 레이라버니 아이나 하이라버니메. 아두가 바비도 마게 프레니 오이나 하이라버 와니 이따오. ꯑꯣ ꯏꯝꯐꯥꯜꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯥꯛꯄꯗꯨꯗ ꯕꯕꯤꯒꯥꯏꯗꯣ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯂꯣꯏ ꯑꯣꯏꯈ꯭ꯔꯕ ꯑꯣꯏꯔꯦ 아우 이따오. 아두 막님이 아이 망원다 하이지. ꯐꯔꯦ ꯐꯔꯦ ꯕꯕꯤꯗꯣ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ 호이. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒ ꯊꯪꯅꯔꯤꯕ ꯈꯨꯜꯁꯤꯒꯤ ꯊꯥꯕꯜ ꯀꯪꯀꯥ ꯂꯩ 이따오 짭 짜바디 캉데. ngasi hayengsida layidi haigumdi tawbani ita. ꯑꯣꯀꯦ ꯕꯕꯤꯒ ꯏꯆꯜꯒꯗꯣ ꯊꯥꯕꯜ ꯆꯣꯡꯕ ꯁꯣꯏꯗꯩ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯈꯪꯉꯕ ꯈꯪꯉꯤ ꯏꯇꯥꯎ ꯕꯕꯤꯗꯣ ꯊꯥꯕꯜ ꯆꯣꯡꯕ ꯊꯣꯛꯂꯛꯄ ꯀꯥꯟꯗꯅꯦ ꯍꯦꯛꯇ ꯍꯧꯕꯗꯩ ꯂꯣꯏꯕꯨꯅꯦ ꯑꯩꯅ ꯄꯥꯏ ꯂꯩꯗꯣꯏꯅꯤ ꯏꯇꯥꯎ ꯇꯣꯝꯄꯣꯛ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯀꯅꯥꯝ ꯄꯥꯏꯍꯟꯗꯕ ꯑꯩꯅ ꯑꯗꯨꯒ ꯇꯣꯝꯕꯤꯗꯣ ꯑꯩꯅ ꯑꯗꯨꯝ ꯄꯥꯏꯔ ꯆꯣꯡ ꯂꯩꯒꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯗ꯭ꯔꯁꯨ ꯃꯤ ꯂꯩꯀꯥꯏ ꯆꯠꯂꯒ ꯅꯩꯈꯥꯏꯒꯗꯕꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯃꯥꯅꯤ ꯏꯇꯥꯎ ꯀꯩꯅꯣ 이천 ꯅꯪ ꯃꯥ ꯄꯥꯏꯍꯜꯂꯕ
이자 그다이 찰리는 너이보 ꯕꯕꯤ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯗꯥ ꯆꯤꯡꯂꯦꯝꯕ. ꯑꯣ ꯑꯩꯁꯨ ꯁꯣꯔꯣꯛ ꯑꯆꯧꯕꯗ ꯆꯧꯒꯦ ꯇꯧꯕꯅꯦ ꯆꯠꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯍꯣꯏ. ꯆꯥꯛ ꯆꯥꯔꯕꯣ ꯅꯣꯏꯕꯣ ꯆꯥꯔꯛꯑꯦ. ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯥꯡꯁꯣꯏ ꯆꯥꯔꯛꯑꯦ. ꯑꯣ ꯑꯩꯁꯨ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯃꯥꯟꯅꯔꯦ ꯑꯗꯨꯗꯤ. ꯅꯪꯗꯤ ꯑꯩꯔꯣ ꯉꯁꯥꯏꯒꯤꯗꯨꯕꯨ 이런거 어려 말해. ꯑꯣ ꯑꯁ ꯈꯔ ꯇꯧꯔꯛꯀꯅꯤ ꯇꯨꯝꯃꯣ ꯑꯩꯈꯣꯏꯗꯤ 6 ꯉꯥꯛꯇꯅꯤ ꯀꯜꯂꯛꯀꯗꯣꯏꯁꯦ 나도뭐 영어 또 너랑 다번에 까리 냠 따라해도 ꯑꯁ ꯌꯦꯡꯉꯨꯅꯨ ꯅꯪ ꯂꯪꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯪꯉꯣ ꯑꯁ ꯇꯣꯝꯄꯣꯏ ꯀꯥꯡꯕꯨꯁꯦ ꯑꯃꯨꯛ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯂꯩꯔꯒ? ꯑꯁ ꯃꯣꯏ ꯑꯁꯤꯗ ꯁꯥꯟꯅꯔꯒ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯝ ꯁꯥꯟꯅꯔꯖꯅꯣ. ꯅꯪꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯑꯣꯏꯌꯦ. ꯃꯁꯤ ꯆꯤꯡꯂꯦꯝꯕꯁꯦ ꯇꯣꯝꯕꯤꯒ ꯈꯦꯠꯅ ꯈꯦꯠꯅ ꯆꯠꯂꯗꯅ ꯃꯁꯤ ꯈꯪꯅꯤꯡꯉꯁꯤ ꯍꯣꯏ ꯑꯩꯌꯣ ꯃꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦ? ꯌꯦꯁ ꯄꯥꯂꯦ ꯌꯦꯁ ꯀꯩꯗꯧꯔꯒꯦ? ꯀꯩꯅ ꯄꯥꯜꯂꯤꯅꯣ? ꯀꯩ ꯃꯈꯜꯒꯤ ꯈꯨꯁꯥꯟꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯩꯌꯣ ꯆꯤꯡꯂꯦꯝꯕ ꯑꯩꯒꯤꯗꯣ ꯁꯣꯏꯈꯤꯕꯅꯦꯕ ꯅꯪꯉꯣꯟꯗ ꯊꯑꯣꯏꯀꯤ ꯊꯣꯡꯒꯦꯅ ꯊꯣꯝꯕ ꯅꯠꯇꯦꯕ ꯁꯣꯏꯈꯤꯕꯅꯦꯕ ꯀꯗꯥꯏꯅꯣ? ꯌꯥꯝ ꯊꯤꯅꯔꯕꯣ? ꯆꯤꯡꯂꯦꯝꯕ ꯕꯣꯟꯗꯣ ꯑꯝꯇ ꯂꯪꯕꯤꯔꯧꯕ ꯑꯁ ꯑꯩꯅ ꯆꯝꯕꯁꯤꯗꯀꯣ ꯃꯣꯏꯁꯨꯕ ꯃꯥꯅ ꯄꯨꯔꯥ ꯎꯁꯤꯠꯇꯕꯅꯤ ꯕꯦꯔꯥꯅꯤꯍꯦ. ꯍꯣꯏ ꯄꯤꯔꯛꯀꯦ ꯑꯩꯌꯣ ꯃꯤꯉꯣꯟꯗ ꯕꯣꯟꯅꯒ ꯍꯦꯛꯇ ꯊꯣꯝꯖꯜꯂꯛꯑꯦ ꯍꯥꯏꯕ. ꯑꯗꯨꯅꯤ. ꯁꯣꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯆꯠꯁꯤꯜꯂꯛꯑꯣꯁꯦ. ꯑꯩꯌꯣ ꯅꯥꯔꯤꯕꯣ? ꯑꯩꯌꯣ ꯃꯄꯥ ꯀꯗꯥꯏꯗꯅꯣ ꯍꯣꯏꯁꯦ ꯑꯩꯌꯣ ꯀꯩꯝ ꯈꯜꯂꯨꯔꯅꯨ. ꯃꯣꯏꯁꯨ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤꯌꯦ. 나도 ꯍꯥꯎ 맛이 안 넘치대 아무것도 톰전지 ꯊꯣꯝꯁꯤꯔꯥ ꯇꯧꯒꯦꯀꯣ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ? 나도 뭐 이상도 빨래 해봐 이짤라지다 못 빨리는 떠오르지 가만히 똥네 ꯉꯥꯎꯕ꯭ꯔꯣ ꯅꯣꯏꯕꯣ? ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯥꯜꯂꯦ. ꯐꯖꯅ ꯁꯣꯝ ꯇꯧꯔꯤꯁꯦ ꯀꯩꯅꯣꯕ? ꯇꯣꯝꯄꯣ ꯅꯣꯏ ꯇꯧꯔꯤꯗꯣ ꯀꯩꯅꯣ? ꯕꯣꯜꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯏꯗ ꯃꯥꯜꯂꯦ ꯃꯣꯏꯁꯦ. ꯊꯣꯝꯖꯟꯒꯦꯅꯦ. ꯅꯣꯏꯁꯨ ꯅꯃꯥꯏꯗ ꯊꯣꯝꯖꯜꯂꯛꯎꯔꯕ? ꯈꯪꯅꯤꯔꯣꯏ ꯕꯣꯜꯒꯁꯦ ꯁꯨꯡꯄꯤꯔꯣꯏꯕ. 아스 뭔지 뿌기더래로 나도 뭐 나와서 슬러 tombi 엉덩이 커봐 tombi 엉덩이 커미 뭐는 그 뭐 아이 너희가 통게 도움은 때바 따생나 맘망기도부디 아이는네 통격 도움은 봐 ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯊꯣꯛ ꯌꯥꯎꯅ ꯊꯣꯝꯕꯅꯦꯕ ꯀꯌꯥꯔꯣ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯌꯦꯡꯉꯨꯅꯦ 사오르 넣어봐 삐로봐 삐루누, 치 삐루누. 시계도 왜 삐도이노? 쑥삐삐로예 너희가. 너희는 ꯉꯁꯥꯏꯗꯒꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯏ ꯅꯠꯇ꯭ꯔꯥꯕ? 나때봐 한잔 ꯊꯣꯝꯃꯤ ꯅꯠꯇ꯭ꯔꯥꯕ? 소이 기분이 야래. 쑥삐 ꯆꯠꯁꯤꯂꯥꯎ, 삐로이. ꯆꯠꯁꯤꯂꯥꯎ. 파래 năng 삐우 야라로이 야로이. 그래도 왜 삐도이노? 속삐 삐라로이 삐라로이. 제 시빠요 야라로이거 삐로이. 아두지 아야, 강리브는 너 뭐? 난 강리구나. 네 그래도 명망. ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯁꯦꯟ ꯍꯥꯏꯔꯦ ꯁꯤꯀꯤ ꯑꯃꯠꯇ ꯂꯩꯇꯦ ꯕꯤꯜ ꯍꯥꯏꯔꯦ ꯐꯪꯅꯦꯗꯤ ꯍꯥꯏ ꯁꯨꯡꯀꯥꯏꯗꯦ ꯃꯤꯅ ꯌꯨꯝ ꯏꯪꯈꯣꯜꯒ ꯂꯣꯏ ꯃꯨꯟꯈꯤꯗꯧꯔꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯌꯥꯝꯕꯅꯤꯅ ꯂꯥꯛ ꯀꯔꯣꯔꯗ ꯋꯥꯕꯅꯤꯅ ꯄꯥꯏꯗꯕꯩꯗꯤ ꯋꯥꯕꯤꯗꯦꯗ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯌꯨ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯄꯒꯤ ꯐꯥꯎꯕ ꯄꯩꯁꯥ ꯂꯩꯇꯗꯅ ꯋꯥꯔꯝꯂꯤꯕꯅꯤ ꯇꯥꯃꯅꯤꯒ ꯏꯌꯥꯝꯕ ꯗꯦꯕꯤꯀꯅ ꯐꯣꯟ ꯇꯧꯁꯜꯂꯛꯑꯒ ꯀꯧꯔꯛꯄꯗꯨꯗ ꯑꯩꯗꯤ ꯂꯥꯏꯕꯛ ꯐꯔꯦꯅ ꯈꯜꯂꯝꯂꯤꯕꯅꯤ ꯊꯛꯆꯜꯂꯨ ꯁꯤ ꯐ꯭ꯔꯤꯒꯤ ꯌꯨꯁꯤꯅꯅꯦ ꯔꯤꯚꯔꯁ ꯁꯦꯟꯁꯦꯁ ꯑꯣꯏꯔꯝꯃꯅꯤ ꯑꯁ ꯏꯌꯥꯝꯕꯁꯨ ꯊꯩ ꯆꯥꯔꯤꯉꯩꯁꯤꯗ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯃꯇꯥꯡ ꯆꯥꯈꯤꯗꯦꯗ ꯇꯧꯗꯗꯤ ꯀꯩꯅꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯤꯔꯨꯕꯗ ꯍꯜꯂꯛꯑꯕꯅꯤ ꯇꯥꯃꯅꯤꯒ ꯕꯕꯤꯒ ꯅꯨꯡꯉꯥꯏꯅꯕ ꯁꯤꯜꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯀꯣꯛꯁꯤꯗ ꯀꯥꯞꯊꯣꯛꯗꯕ ꯈꯤꯇꯪ ꯉꯥꯏꯅꯦ ꯗꯦꯕꯦ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯂꯣꯏ ꯆꯨꯝꯃꯦꯕ ꯑꯩꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯍꯟꯗꯛ ꯊꯥ ꯑꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯧꯈꯤꯕ ꯁꯦꯟꯐꯝꯗꯣ ꯄꯤꯈꯠꯂꯛꯇ꯭ꯔꯗꯤ
ꯌꯨꯝ ꯏꯪꯈꯣꯜ ꯂꯣꯏ ꯃꯨꯟꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅꯤ ꯌꯨꯝ ꯏꯪꯈꯣꯜꯒꯗꯣ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯈ꯭ꯔꯕꯗꯤ ꯅꯌꯥꯝꯕꯗꯤ ꯀꯗꯥꯏ ꯆꯠꯅꯤ ꯅꯪꯁꯨ ꯈꯤꯇ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯅꯪꯅ ꯕꯤꯜꯁꯦ ꯀꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯇꯝꯗꯣ ꯈꯤꯇ ꯁꯥꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯁ ꯀꯥꯏꯗꯅ ꯇꯥꯃꯅꯤ ꯑꯇꯣꯞꯄ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯗꯨꯅ ꯇꯥꯃꯅꯤ ꯃꯥꯡꯗ ꯑꯩꯕꯨ ꯍꯥꯏꯒꯦ ꯇꯧꯔꯝꯃꯤꯗꯣ ꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯇꯥꯃꯅꯤ ꯍꯟꯗꯛ ꯊꯥꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯜꯗꯣ ꯄꯤꯈꯠꯂꯛꯇ꯭ꯔꯒꯗꯤ ꯑꯩ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯣ ꯃꯥꯒꯤꯗꯤ ꯂꯥꯁ ꯋꯥꯔꯅꯤꯡꯅꯦ ꯇꯥꯃꯅꯤ ꯃꯗꯨꯗꯒ ꯃꯇꯝ ꯈꯔ ꯁꯥꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯨꯔꯕ ꯑꯩ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯅꯤ ꯇꯥꯃꯅꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯗꯨꯗꯤ ꯅꯌꯥꯝꯕꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯍꯥꯏꯖꯤꯜꯂꯨ ꯅꯪ ꯍꯥꯏꯌꯣꯕ ꯁꯦ ꯅꯪ ꯍꯥꯏꯌꯣꯃꯤ ꯇꯥꯃꯅꯤꯒꯤ ꯋꯥꯔꯤꯗꯣ ꯀꯣꯛꯅꯕ ꯄꯥꯝꯕꯩ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯂꯩꯔꯗꯤ ꯐꯔꯦꯅꯦ ꯀꯔꯤ ꯋꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯇꯥꯃꯅꯤ ꯑꯩꯈꯣꯏ ꯍꯤꯗꯥꯛꯄꯨꯗꯤ ꯊꯛꯏꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥꯁꯤꯡꯁꯤ ꯇꯥꯃꯅꯤꯗꯤ ꯂꯥꯟꯅ ꯈꯟꯕ ꯌꯥꯗꯦꯀꯣ ꯑꯁ ꯗꯦꯕꯤꯠ ꯍꯤꯗꯥꯛ ꯊꯛꯄꯩ ꯋꯥꯐꯝꯗꯣ ꯑꯝꯇ ꯉꯥꯏꯈꯣꯝꯃꯤ ꯑꯩꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯀꯜꯍꯧꯅꯕ ꯑꯃꯨꯛꯇ ꯇꯧꯁꯦꯕ ꯇꯥꯃꯅꯤꯒꯤ ꯍꯤꯡꯒꯣꯜꯗꯨꯕꯨꯗꯤ ꯀꯜꯍꯧꯅꯕ ꯁꯦꯜꯗꯨꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯄꯨꯊꯣꯛꯆꯔꯒꯦ ꯑꯗꯣ ꯇꯥꯃꯅꯤ ꯑꯩꯅ ꯋꯥꯐꯝꯁꯤ ꯇꯥꯃꯅꯤꯗ ꯍꯧꯗꯣꯛꯄꯗ ꯈꯤꯇꯪ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯔꯥ ꯗꯦꯕꯤꯠ ꯇꯥꯃꯣꯗꯕꯨ ꯀꯩꯗꯧꯕ ꯏꯀꯥꯏꯔꯤꯅꯣꯅꯦ ꯇꯥꯃꯅꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯃꯅꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯗꯦꯕꯤꯠꯀꯤ ꯋꯥꯐꯝꯁꯦ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ ꯅꯪ ꯑꯣꯏꯅ ꯍꯥꯏꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯗꯦꯕꯤꯠ ꯅꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯇꯥꯃꯅꯤ ꯋꯥꯐꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯤ ꯇꯥꯃꯅꯤ ꯍꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯤ ꯁꯦꯟꯐꯝꯗꯨꯗꯤ ꯑꯉꯥꯡ ꯅꯠꯇꯦꯀꯣ ꯇꯥꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯗꯦꯕꯤꯠꯅ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯁꯦꯟꯐꯝꯗꯨꯗꯤ ꯄꯤꯍꯜꯂꯛꯑꯒꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤꯅ ꯗꯦꯕꯤꯠ ꯅꯪꯅ ꯅꯌꯥꯝꯕꯒꯤ ꯏꯪꯈꯣꯜꯗꯣ ꯑꯃꯨꯛꯇ ꯍꯟꯗꯣꯛꯅꯕ ꯍꯣꯠꯅꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯏꯪꯈꯣꯜꯗꯣ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯈꯤꯕ ꯇꯥꯔꯦ ꯐꯔꯦ ꯇꯥꯃꯅꯤ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯏꯌꯥꯝꯕ ꯗꯦꯕꯤꯠꯅꯅꯦ ꯍꯤꯡꯒꯣꯜꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯅꯕ ꯇꯧꯍꯜꯂꯛꯑꯒꯦ ꯑꯗꯨꯕꯨ ꯇꯥꯃꯅꯤꯒꯤ ꯏꯆꯥꯅꯨꯄꯤ ꯕꯕꯤꯗꯣ ꯃꯥꯕꯨꯗꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯗꯦꯕꯤꯠꯇ ꯂꯨꯍꯣꯡꯗꯕ ꯌꯥꯗ꯭ꯔꯦꯀꯣ ꯄꯥꯕꯨꯡꯗꯨꯕꯨ ꯀꯗꯥꯏ ꯇꯥꯅ ꯌꯧꯈ꯭ꯔꯖꯥꯠꯅꯣꯅꯦ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯔꯛꯇꯦ ꯑꯩ ꯍꯦꯛꯇ ꯊꯣꯛꯑꯒ ꯌꯦꯡꯉꯨꯔꯒꯦ ꯉꯁꯤꯗꯤ ꯄꯥꯛ ꯈꯣꯛꯇꯔꯛꯑꯦꯅꯦ ꯀꯌꯥꯝ ꯈꯣꯠꯂꯛꯀꯦꯅꯦ ꯌꯦꯡꯒꯦꯅꯦ ꯑꯝꯇ ꯈꯣꯡꯒꯥꯎ ꯁꯦꯒꯥꯏꯕꯅꯤ ꯍꯨꯝꯃꯛꯀꯅꯣ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯥꯡꯈꯤꯕ ꯁꯦꯜꯗꯨꯕꯨ ꯍꯟꯖꯟꯕ꯭ꯔꯣ ꯑꯗꯨꯗꯤ ꯂꯩꯍꯧꯔꯦꯍꯦ ꯇꯣꯝꯄꯣꯛꯈꯣꯏ ꯂꯥꯛꯑꯦ ꯃꯣꯏꯗ ꯍꯪꯉꯨꯔꯒꯦ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯕꯕꯤꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯏꯁꯤꯕꯣ ꯍꯣꯏ ꯀꯩꯗꯧꯔꯖꯥꯠꯅꯣ ꯆꯪꯖꯜꯂꯒ ꯍꯪꯉꯨꯔꯁꯨ ꯂꯥꯎꯅꯦ ꯇꯣꯝꯄꯣꯛ ꯑꯁ꯭ꯋꯥꯏꯗꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯊꯦꯡꯅꯔꯛꯄ꯭ꯔꯣ ꯎꯔꯝꯗꯦꯕꯨ ꯊꯦꯡꯅꯔꯛꯇꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯇ ꯂꯥꯛꯇ ꯉꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯈꯨꯕꯥꯛ ꯏꯁꯩ ꯇꯧꯔꯨꯏꯅꯤ ꯃꯁꯤ ꯁꯣꯏꯈ꯭ꯔꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯄꯥꯕꯨꯡꯗꯣ ꯁꯨꯃꯥꯏꯅ ꯁꯨꯡꯇꯧ ꯇꯧꯗꯕꯅꯦ ꯊꯦꯡꯉꯛꯄ ꯇꯥꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯪꯍꯜꯂꯝꯕꯅꯦ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯁꯤꯗ ꯀꯩꯀꯩ ꯇꯧꯔꯖꯥꯠꯅꯣ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯍꯦꯔꯥ ꯅꯪꯁꯨ ꯋꯥꯈꯟꯗꯣ ꯖꯥꯠ ꯈꯟꯖꯜꯂꯨꯅꯨꯗ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯍꯥꯏꯕ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯗꯨꯅꯦ ꯅꯣꯏ ꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯁꯜꯂꯣ ꯐꯣꯟꯗꯣ ꯉꯁꯥꯏꯗꯒꯤ ꯂꯧꯔꯤꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯐꯣꯟ ꯁꯨꯡꯐꯪ ꯐꯪꯗꯤꯌꯦ ꯄꯥꯎ ꯑꯝꯇ ꯐꯥꯎꯅꯗꯕꯁꯤꯗꯅꯦ ꯑꯩꯅ ꯌꯥꯝ ꯄꯥꯈꯠꯂꯤꯁꯦ ꯇꯣꯝꯄꯣꯛ ꯇꯣꯝꯊꯤꯟ ꯅꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯌꯦꯡꯕꯤꯔꯨꯒꯦꯔꯥ ꯑꯗꯣ ꯌꯦꯡꯉꯨꯕꯗꯤ ꯌꯥꯏꯑꯕ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯀꯥꯏꯗꯅꯣꯕ ꯑꯩꯈꯣꯏ ꯊꯤꯔꯨꯗꯣꯏꯁꯦ ꯐꯔꯦ ꯕꯕꯤ ꯅꯪ ꯌꯨꯝ ꯆꯪꯉꯝꯃꯣ ꯑꯩꯈꯣꯏ ꯊꯣꯛꯄꯅꯦ ꯀꯥꯏꯗꯅ ꯆꯠꯂꯒꯅꯦ ꯊꯤꯔꯛꯑꯒꯦ ꯑꯗꯣ ꯅꯣꯏꯗ ꯉꯁꯥꯏ ꯃꯀꯨ ꯃꯥꯟꯕ ꯗꯦꯕꯤꯠꯇꯨꯗꯤ ꯂꯥꯛꯑꯝꯗ꯭ꯔꯣ ꯅꯣꯏ ꯄꯥꯕꯨꯡꯒ ꯃꯥꯒ ꯆꯠꯃꯤꯟꯅꯔꯝꯃꯣꯏꯗ꯭ꯔꯣ ꯗꯥ ꯗꯦꯕꯤꯠꯀ ꯆꯠꯃꯤꯟꯅꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯈꯪꯍꯜꯂꯝꯕꯅꯦ ꯑꯗꯣ ꯗꯥ ꯗꯦꯕꯤꯠꯇꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯑꯝꯗ꯭ꯔꯤꯌꯦ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯑꯗꯨꯝ ꯌꯦꯡꯉꯛꯑꯒꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯆꯪꯉꯝꯃꯒꯦꯀꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯁꯥꯏꯐꯥꯎꯇꯪ ꯌꯦꯡꯉꯨꯁꯤ ꯍꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯇꯣꯝꯄꯣꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯊꯦꯡꯅꯔꯛꯑꯕꯣ
ꯑꯁ ꯊꯦꯡꯅꯔꯛꯇꯦꯗ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯦ ꯍꯪꯕ ꯌꯥꯕ ꯍꯪꯉꯨꯔꯦ ꯑꯃꯠꯇ ꯂꯩꯍꯧꯗꯦꯗ ꯗꯦꯕꯤꯠ ꯍꯣꯏ ꯃꯌꯨꯝꯗ ꯆꯪꯉꯒꯁꯨ ꯍꯪꯉꯨꯔꯕꯅꯤ ꯃꯥꯗꯤ ꯅꯣꯏ ꯄꯥꯕꯨꯡꯒ ꯆꯠꯃꯤꯟꯅꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯔꯛꯏꯅꯦ ꯑꯗꯨꯒ ꯃꯣꯏ ꯃꯌꯨꯝꯒꯤ ꯃꯤꯗ ꯍꯪꯕꯗꯅꯦ ꯃꯥꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯑꯒ ꯊꯣꯛꯃꯤꯟꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯣꯔꯣꯛ ꯊꯣꯛꯑꯒꯁꯨ ꯍꯪꯉꯨꯔꯕꯅꯦ ꯀ꯭ꯋꯥ ꯆꯥꯕꯗꯤ ꯊꯣꯛꯑꯝꯃꯦ ꯍꯥꯏꯌꯦ ꯀ꯭ꯋꯥꯗꯨꯁꯨ ꯐꯣꯟ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯆꯥꯗꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦ ꯀꯅꯥꯒꯤ ꯐꯣꯟ ꯑꯣꯏꯔꯖꯥꯠꯅꯣ ꯑꯦꯔꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯣꯏ ꯊꯕꯛꯀꯤ ꯐꯣꯟ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯕ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯃꯦ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨꯁꯦ ꯕꯕꯤ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯅꯣꯏ ꯄꯥꯕꯨꯡ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯣꯏꯁꯦ ꯉꯥꯏꯊꯣꯛꯑ ꯂꯣꯏꯔꯦꯁꯦ ꯌꯨꯝꯗ ꯍꯥꯏꯔꯦ ꯊꯕꯛ ꯑꯃꯐꯥꯎ ꯂꯩꯍꯧꯗꯦ ꯅꯣꯏ ꯄꯥꯕꯨꯡ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯄꯨꯂꯞ ꯉꯥꯏꯃꯤꯟꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯅꯠꯇ꯭ꯔꯣ ꯑꯦ ꯃꯥꯅꯤꯅꯦ ꯈꯥꯃꯣ ꯈꯥꯃꯨꯅꯦ ꯅꯪꯕꯣ ꯈꯥꯃꯣ ꯁꯤ ꯌꯧꯔꯗꯤꯀꯣ ꯌꯥꯔꯅꯤ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯂꯩꯕꯤꯍꯧꯔꯣꯀꯣ ꯇꯣꯝꯄꯣ ꯄꯥꯕꯨꯡꯁꯦ ꯍꯤꯗꯥꯛ ꯈꯤꯇꯪ ꯉꯥꯎꯕ ꯃꯥꯜꯂꯦ ꯈꯤꯇꯪ ꯁꯦꯟꯅꯕꯤꯌꯨꯀꯣ ꯏꯇꯥꯎ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯣ 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 ꯄꯥꯕꯨꯡ ꯆꯠꯂꯨꯒꯦꯀꯣ ꯆꯠꯂꯨꯀꯣ ꯄꯥꯕꯨꯡꯗꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯏꯕ ꯄꯥꯕꯨꯡꯕꯨ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯗꯥꯏꯅꯦ ꯉꯁꯤꯗꯤ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯒꯗꯕꯗꯣ ꯁꯣꯝꯗ ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯂꯩꯗꯅ ꯍꯥꯏꯔꯝꯗ꯭ꯔꯕ ꯑꯗꯨꯅꯦꯕ ꯄꯥꯕꯨꯡ ꯑꯩꯁꯨꯅꯦ ꯉꯁꯥꯏꯗꯒꯤ ꯕꯕꯤꯗꯅꯦ ꯍꯥꯏꯔꯤꯅꯦꯕ ꯄꯥꯕꯨꯡꯗꯣ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯅ ꯃꯥꯅ ꯄꯪꯄꯥꯗ ꯄꯥꯈꯠꯄꯁꯤꯅꯕ ꯍꯣꯏ ꯅꯨꯡꯉꯥꯏꯈꯣ ꯅꯣꯏ ꯃꯌꯥꯝ ꯁꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯄꯥꯕꯨꯡ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯅꯪꯗ ꯉꯥꯏꯈꯣ ꯅꯣꯏ ꯑꯍꯨꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯕ ꯑꯆꯤꯛꯄ ꯇꯟꯖꯥ ꯉꯥꯏꯔꯝꯃꯤꯕ꯭ꯔꯅꯦ ꯄꯥꯕꯨꯡ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯨ ꯕꯕꯤꯅ ꯄꯥꯕꯨꯡꯗꯣ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕꯗꯨꯗ ꯄꯥꯕꯨꯡ ꯍꯜꯂꯛꯄ ꯉꯥꯏꯃꯤꯟꯅꯔꯝꯕꯅꯤ ꯍꯣꯏ ꯅꯆꯤꯟꯒꯗꯣ ꯑꯗꯨꯃꯥꯏ ꯌꯥꯝ ꯈꯨꯝꯃꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯔꯦꯝꯕꯗꯀꯣ ꯅꯣꯏꯒꯤ ꯅꯀꯣꯡ ꯃꯆꯥꯗꯨꯅ ꯈꯜꯂꯤꯗꯨꯕꯨ ꯑꯩꯅ ꯈꯪꯉꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ ꯅꯣꯏꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯑꯃꯇ ꯀꯥꯜꯂꯛꯇꯦꯅꯦ ꯈꯪꯉꯕ꯭ꯔꯥ ꯌꯥꯔꯦꯕ ꯄꯥꯕꯨꯡ ꯇꯣꯛꯄꯤꯔꯣ ꯏꯇꯥꯎ ꯆꯠꯁꯤ ꯂꯥꯎꯕ ꯌꯥꯔꯦꯕ ꯆꯠꯁꯤ ꯂꯥꯎ ꯏꯇꯥꯎ ꯍꯣꯏ ꯈꯔ ꯊꯨꯅ ꯆꯠꯂꯧꯔꯣ ꯑꯩꯅ ꯊꯤꯅ ꯉꯥꯡꯉꯛꯇ꯭ꯔꯤꯉꯩꯗ ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯑꯩꯈꯣꯏꯗꯒ ꯂꯥꯛꯀꯅꯨ ꯍꯣꯏ ꯅꯪꯁꯨ ꯆꯪꯉꯣ ꯆꯪꯉꯣ